Nungsang Kong the ambush Torokton AR gi personnel ani hatre Home Minister Govindas Konthojamna condemn tawkre Ukrul District Ilitan Police Station na korba Nungsang Kong ngasi nung tilpung ani adwai de sakhang da khulai matik sana paibe mi kharna ambush Torokton 40 Assam Rifles ki personnel ani hatre thawdog adu Home Minister Govindas Konthojamna kan mamong da condemn tawkre police tagi phangwa paun hai 40 AR gi kangbu adu sangsat tagi laisang khong tan na ising lobala kibani makhoina laisang khong yorok pada sing mathak tagi afa makhal gi nongmai paiba kangbu amana lumlaga nongmai kapsil lakibani thawdog adu da Assam Rifles ki Warden Officer Balwal Singh Kauba amaga CM Singha Kauba Rifleman Driver amaga yamna luba phim na sokki makhoi ani hospital na puduna laikan naba hotna bada ngamkide asibak sang ani edunga sinumidang rims ki mokta yawraklaba yai haina panari ambush adu karana sa thakibino haiba sapsara khang mangamdri adumakpu intelligence ki report matung inadi nscn eastern plain ki cadre singna tauba oigatra hai na lainari hiramasi matang the nscn im na trangna to pala loba ama tananga sinum dang weram phawa di claim torok palaitri thodok tokam da Assam Rifles ke henba forcing thajun duna thibu humbagi thabuk cha thari ambush adu nungthilpung ani tarak pa adwai da torok pu oiragasu nakalani ki marakta nongmai kam nabagi thodok te pungkhai am hena sa thaki hairi marak sida Home Minister Govindas Konthojamna social media thagalak post amana hai ukrul gi nungsang khulla 40 suba ar gi kanboi amade ambush torok khibagi thodok adu akan mong da condemn tawi hairi Lailon Wi-Fi the Naga kidnap tawkiba mari lena NIA na police personnel ama machin hangkrem Naga misam taruk farga hat ki bagi thodok ka mari lena kangpok pidagi police personnel ama wahang pahung sa thakre me tara hum doi Lailon Wi-Fi kullagi fakhra jun tara da sine fangkiba Naga taru ki mihata se nei haina me kai kya ki maral se khraba police personnel adu kangpok police station ki team ama wahang pahung sa thakibani me tara hum doi da thadau gi search losing ba hum hat raba matung Ikan Kanadana Lailon Wi-Fi village tagi Naga misam singa du phakibani hiramasi gi matang da official amana hai Naga misam taruk phakraga asi baksang oina phangkibagi matang de investigation sa thari thodok adu da police personnel asi hakteng na chenai na trakana chena de hai ba hojik phawbagi oina de sapsana khangba ngamdri laikhitraba Naga adu ga taruk adu ga phamin nakiba Naga nupi singna de hai kiba police personnel asi thodok adu da hakteng na chenai hai na police ta statement piba laikhrabani Thodok adu ga mari lena miyam na irang thorok padagi case asi state lengang na National Investigation Agency NIA da sinaki hauki bathang sinamite Union Home Minister Amit Shah na Manipur da hauzik oiriba security ki pibam review tawki paga loina na NIA na thodok adu ki matang da thijen na ba haukraba so hauzik phawbudi chen na ba mioi mata pha ba leitri laikidra Naga taruk adu imung manung ki mioi single loina na Faki bani nupi amasung angang yaw na miyoy tarag ritoy thaduruk laga miyoy taruk adu makata na fazin tuna thamauki numit adu da kangpokpi amasung senapati district kuki amadi nagagi lupsing na fazin kiba misam punna nifuga marini highway sing da gari samnga hena pandano leire kuki CSO working committee na NS 37 da pungkun mari ki oiba shutdown lauthokre National Highway 37 the port na yabu gari samnga hena panduna leiba maram oiraga Manipur tangai pada poram sing walak pagi khudong saba mayung narak payana leire madutana tana National Highway 2 da matam sangna blockade sa tharak pa masung lambi semba loidaba na truck kaya so panduna leire hairi National Highway 37 asisun nonglep tana subana maram oiraga lambi kaya hena fata ba film ama sumayung nari National Highway and the Infrastructure Development Corporation Limited na none nungba phawgi lambi da paisinduna leiriba Nungkin tharak palaibak sing lauthok tuna gari chatpa yana ba kan bathamuk paikhat transporter and driver council gi president hijam ranjit na phongdok ki beda chief minister imram kemsana National Highway 37 da sing ningkhai ba namaram oraga sathok sachin khutong cha da ba mayok na riba adu athubu matam da kokhal lagani haina phongdok ki ba adu lambi sem liba agency sing na tap thana thabuk su ba namaram oraga lambi paring asi sathok sachin tawbada khutong cha da ba mayok na le chief minister na phongdok ki ba wafam agency sing na thawsadre haiba lawgani hodik su mafam kaya da kin tharak palaibak pasinduna lairi maduna maram oraga highway asida sat khidaba amasung sanglakadaba gari sing panduna leibani madu tanatana matam sana security kan boi laktaba na maram oiraga khudongsa daba kaya sumayok na rihari nakalamram da kuki civil society organization CSO working committee southwest Sadar Hills na National Highway 37 da kudak tagi pungkun mari ki oiba total shutdown lauthokre kangpopi district ki Kingozang village te attack sa tharak tuna misam sing asokapan nanghan kiba adubu yaning de phongdok tuna total shutdown adu lauthoki bani hairi organization asina Cherol da hai misam sing landa duna no PM asungang sokan kiba adu yamna tamtiba mani kulai paiba sing na misam sing da target tawrakli ba asile baktiba amani thagdok asida takli ba sing security na ason ba kaya leire haibani mafam adu da mathau tariba security personnel sing na misam sing da nongmai kapsin duna attack sa tharakpa ngaktok pangamdre hojik phawbuk oina official sing na warol amata phongdorak pa leitri maral leiba sing khudak ta phaduna asum well phanghan geda bari thodok adu kupna thigatpam thogi central amasung Manipuri government na soklaba sing adu khudak ta ana lengi oiba mating panggada bani luina thingkhong jang da hen ba security force thamduna ngaksen geda bani hairi sin da NRC tawgani haina lawrga miyam da pang bas yaroi bimol akoijam
Manipur NRC update tawna bkhona bada NRC gi legacy data puthokna BJP lenga na kari tabuk lokotla bage chinda NRC tawgani haina lauraga miyamda apangba siba yaroi haina Lok Sabha gi MP angom sabi mol akoi jamna phungdokre wafamasi people voice people resistance haiba paujel da Khurai block congress committee na sintuna Khurai sarjok laikai da laiba PCC gi member athokpam okendra gi yumda pangthokpam yam gi mifam da phongdoki bani thoram adu da khundrakpam SC gi MLA TS Lokesor MPCC gi spokesperson and Popilan amadi P Bagim Chandra PCC Khurai SC gi member athokpam okendra sa sarugyaki thoram adu da MP bimol na makha tara dun hai election gi oiba thabak thoram kaya mafum kodimukta sen bas chong ba horakle adu bulam dam mas ta hojik oi review mas da kari tawgadori hai basi naina wasangi loina na pio pasida vote tawraga miyam na kari thawdang logani hai basi jum munna wakal khanna bagi matam yaure sahi om helagla ba irang asi miyam na tapna kauna ki gum tawnare hai bu wafam MP asina thamladuna miyoi kaya amadi relief camp da lairi masita sunatana laikidra masa thiba phangtraba imung kaya lairi basi kauthok khibgum tawnare vote ki campaign lom da sathara basu congress party na di thokiba thodok sing adu thinduna BJP lengak tak palep tri hai ki mifam adu da saruk yaki ba MLA Lokesor na hai la kador bi election asida miyam na mihut khan ba matam da ireba kan bangam gadaba mihut sing oina khalasi athokpam okendro asi miyam gi aifana ba thabuk tawning ba mateng pangning bi ithil phawba miyoi amani miyam gi mihut am oirak labadi Khurai AC asi sakot ba AC am oigani khali miyam na sumhak la kador bi election asida punna sogot piyo hai ki Aruba laina naraba IDP singa siam na lupa lak ama amomom gi mateng pangkre IDP atai da sumakha tana sel gi tengmang pina ba thaurang tawri wai khemsan Imphal gi lamboi khungnang khong da hangba relief camp da lairiba cancer amadi kidney gi laina lairaba internally displaced person IDP kunga taruk ta chief minister yumnam khemsan na layeng bada mateng oina bagi damak lupa lak amomom mateng pangkre Lamboi khongnang khonggi Manipuri Trade Expo Center Relief Camp da Aruba laina naraba IDP sing da mateng pangbagi saruk amu oina senfam adu khosina kibani tengbang pibagi thoram adu da chief minister na haiki awa batarba matam ase da IDP sing na thengnari ba khutungsa da basing khardang oira basu kokhan ba ngamna bagi pandam da lengang na sel gi tengbang piduna rakli lengang na thai ato relief camp da lairiba IDP sing da suma khata na sel gi tengbang pina ba thaurang tawri ngasi piri ba tengbang asin aroi bana tem badung tar pados lenga ke mekedi gi Aruba laina naraba IDP sing layeng bada Sangba senfam khardang oira basa puthokna ba thaurang tawri matam sangna masak mayum da hanjin ba ngamda badagi awaba mayuk nariba IDP singna Aruba laina narakpa matam da lengang na ngamba thak ta mateng pangna bu orep lawre adubu masing yamlaba miyam na hojik phawo masagi mayum da hanjin ba ngamda na lairiba si laibak thibani laibak ke hojik oiriba phibam asina maram oiraga miyoi kya marum mayum akai thadok tuna khudong sa da basing mayok nari haina su mang na phungdoki sel gi tengbang pibagi thorom da ga mari lainana Rajya Sabha gi MP adhikari mayum sardan hai relief camp da lairiba nupi IDP singi senthok lehna bagi pandam da fisa ko namade atai tengbang gi polam kaya thubu matam dian thona ba thorang tawri thoram adu to kumbi ase gi MLA Sanasam Premsan Imphal West District ki DC Meng Lambam Rajkumar amati lenga ki makok thongba official kaya susaruk yaki amaram da chief minister Imram Khemsan na Bharatiya Janna Sankhya Linkatlampa Syama Prasad Mukherjee gi chama kunga manga sobam pokkumon ga marilina lusing basi gi mafam dai kai khumna butkre social media x thagalak po post ama da hai leba kya pun basaktam ngak na bofona bada mapunchi chupa kathok tuna lakhiba Mukherjee na pun bagi saktam sagat pa ka loina na mi pal tang da leba kamu henna ba yamna kan honari hai ki hanagi chief minister N Biren Singhana su Naga misam taruk harpada sena basing faraga logi serak pidri fawu jang handok loi athoi Kangpokpi district ki manung chan balailuan wifi da naga misam taruk yam na minung silai tana tamthin hatok piki bagi thodok ta sena basing faraga logi serak pidri fawu khongjang handok loi haina athoi thangmai na phongdorakli wafa masing asi amuko poirei leimaron amwa kohor amadi MSF ki apun berlup mangagi bining makada pauna bazar da leiba kakhulong khulgi kakhulong youth committee amadi kakhulong women's society na sinduna pangthoki bawakat mifam amada mahang na phongdoki bani athoi thangmai na makhata na hai naga misam tarukdam tin hatok laba matung makak laga polythene da hapraga pirakhi bani hojik sun naga taruk ki thawa yaw drabak sang jenims ki miren sang da lairi isa taruk hatpada senna ba sing masak amadi laifam takla fawboda makoi na phadana lairi mihar asida state security amasu chen hai na sapsana khanglaba fawbo lenga na tasin usinadana laithokli hojik mirel sang da lairi bak sang adu tampak to khundari naga sing na matam kai thok tuna mihat pasing phaduna achumbu wel phangri phawa sangki gani hojik lairi balenga kasi misam mikai nai balenga koire central forcing thamliba asi mathau karisu tawdre makoi sakthak oina thaklaga laire amadi mihat pasing hondok honjin tawbagi lonana mihat pasing sinjak punabu oina season na tuna lairi haiki